Lakhipur online puthok saba megi tang kuntaru nongmaijing numit ki Khomjinba Pao tabirasi. Ahanpada maruipa Pao. Sahabagi chang hengalakpana maram oiraga Barak Tampak school gi matamda hongtok hongjin tawkhre. National Highway ani asida mayognariba awaba si kokhan binaba amsu gi mihut kangbuna Manipur gi CM da taksin khre. Bay of Bengal samudradagi ihawragliba akan manonglay nungsit remal gi sahum Barak Tampak ta su phanglaba yai. Kabi Kazi Nazrul Islam gi chamaga kunmanga suba mapok komon silchar da pangthokre amasung jiribam da chathariba futsal tournament ta ngasi Anandamoi club ka Laisem B ga aduga Sinlon club B ga Ichel club ka sanagani. Haujik mapung oiba pau tabirase. Sahabagi chang nongma hengalakpaga loinana ngarang silcharda sahabagi chang degree Celsius 38 yona sakre. Lambi sorokta mi chatpagi chang yamna nemki. Kasar jila da sahabagi chang hengalakpaga mari leinana hayeng megi tang 13 jila asigi school gi matamda hongdok hongjin tawkhre. Jila asigi DC Rohan Kumar Jhana thokpa chirolamagi matungina government amadi private school singi Lower Primary School gi matam ayuki pung 8 makhai dagina numit yung matung pung 12 minute 15 phawba oigani aduga Upper Primary gi matamna ayuki pung 8 makhai dagi numit yung matung pung 12 minute 15 phawba aduga High School amadi Higher Secondary mahiroi singi damak ayuki pung 8 makhai dagina nungtil gi pung 1 minute 15 phawba class chathana bakhangan khre aduga Hailakandi amadi Karimganj jila gi oinasu jila singasigi district magistrate amadi DC nangarang thokpa chirolamagi matungina Kasar jila gi matam asiga chap manana government amadi private school gi matamda hongtok hongjin tawkhre. All Assam Manipuri Students Union AMSU Central Committee gi President Ngasepam Sanahal amadi General Secretary Asangbam Soponna Manipur gi Chief Minister Nongthomam Birenga unatuna Jiribam Imphal National Highway number 38 amadi Dimapur Imphal National Highway number ani National Highway lambi ani asi chahi ama pharaglaba kanglup anigi irang asina mapanda khundariba mitei singtanatana Manipur gi miyam gi su chatok chasinda achauba khudong chadaba ama mayok nariba asigi matangda solution ama pibiu haina amsu gi maigedagi CM gi mafamda taksin kre hairiba National Highway singasi Manipur gi mapanda khundariba mitei singi lifeline ama oiribani masina maram oiraga miyoi kaya awaba mayok nari hairaduna haukiba chahi gi megi tang ahumdagi chatharakliba kanglup anigi lana sisu athuba matamda tangdu leitaba poraknanaba mapan Manipur gi mitei singi bahut sinna amsuna CM gi mafamda taksinki. Thabaki Pao. Maharashtra gi maming leiraba private school amagi damak science maths SST amati sports tambi takpigadaba oza khara launanabagi damak application kauri apply tobiningba candidate singna chaliba me tha sigi tang 19 phawbagi manungda masagi biodata thabiraknaba hairi interview silchar da pangthokani akupa marol gi damak mobile number 8055458483 number asida paw phobinaba hairi. Bay of Bengal samudradagi ihawragliba nonglay nungsit remalna akanba nonglay nungsit ki saktam lauduna ngasi nongmaijing numit ki ahing nongyayda Bangladesh ki Khepu parada nonglay nungsit asi sichilakadawri aduga pungda kilometer chamaga kungi chang phawbada West Bengal gi 24 Pargana tamna sichilakani hairi nonglay nungsit remal gi sahum Assam Manipur yauna awang nongpoki raija singda su phangadawri masiga loinana hayeng megi tang 13 tagi hauraga megi tang 18 phawba akhak arawga loinana akan manong churaba yai hairi. Bidrohi Kabi Kazi Nazrul Islam gi chamaga kunmanga suba mapok kumon ga mari leinana silcharda makhal makha tharum kaya pangthokre nibida siga mari leinana ngarang ayukta silchar gi Khudiram Bose murti gi makhongdagi miyam gi oiba yaifa khongset ama park road ta leiriba Kabi
Kazi Nazrul Islam gi mitam phau bachatki miyam hopna kabi gi mafamda leisu katki thauramda saruk yakiba maitei luchingba Dr. Maimam Santi Kumarna paumi singda wangang laduna sotharaba samaj ki awa maisa kayabo seireng oina iduna phungdokiba kabi Kazi Nazrul Islam na haikiba wafam palladuna miraiba inthokpa noknaba haiba sigi pangkhai ama leiribani pangkhai adubu lalurabadi ka henba niyom kaiba haibadu oirakli malemda afaba kaya leirabasu phataba migi saruksu adumak yaudaba nate adubu chara heliba angang singidamak khanbiba miyoi masing watli haiki thauramda Sihanuddin Nirmal Kumar Das na chingba miyoi sing sarukjaki numidang wairamda Madhya Shahar Sanskritik Manchta Assam University ki Bengali Department ki oja Alauddin Mandal na Kazi Nazrul Islam ki punsi wari naina duna wangaki lup kaya gi miyoi kayana thauromadu da sarukjaki Palace Compound Imphal da leiba RK Noyon Sana Devi ki sangaida Mohila Kaiba Mans na sinduna Saireng Saidinabagi thoromamang arang pangthokre thoromadu da loop ki Manipur ki President Khetri Subadani na preside tauki loinana nupi singbu nupa singa thak manahanbagi mathang da wapam kaya phongtoknaki lupasina ahanba oina Imphal East da Saireng Saidinaba pangthokre handaki asina ani suba pangthokpani hairi hanagi Social Welfare Board ki Chairperson RK Noyon Sana Devina mithunglen oina sarukjaki hanagi CI College ki Vice Principal Salam Tombana Saidin Puren oibiki lubasi malemgi oina lebak humpunipan amadi India ki oina chamagi mathakta leire thauramda saknairaba kabi Laisram Memo Khumanthem Anesori Aribam Bhabini Wahengbam Thoibi IDKL Mongsangai na chingba kabi Nipuromna Saireng Saidinaki District Kang Association Jiribam na sinduna Babuparada leiba Lamlen Community Hall kam Kangsangda Tim Nipana Saruk Jaduna Sanariba Taramathoi Suba Asangbam Lakiton Devi Memorial Mix Kang Tournament 2024 gi ngarang sanakiba match ta MITL na SAYC Sibu Panjal Taramathoi Tarada Maithiba Piki Sanaba adu RK Gaura Singna referee aduga A Ipoton Singna scorer oibiki Tournament asigi ngasi nungtil pung amada LEC biga MNC ga sanagani All Jiribam Sports Association AJS na sinduna Jiribam Higher Secondary School gi sanabungda chathariba ahanba Mazarun Bibi Memorial Senior Futsal Tournament 2024 gi ngarang sanakiba ahanba match ta RYCA amadi Zairol East YC goal ani chanaduna draw ki aduga ani suba match na UPC Uchatholna Oriental Club Babuparabo goal Taramari ahum da maithiba piki match sing asi A Joy Kumar KS Nilkamal amadi Aziz Haider na conduct tobiki tournament asigi ngasi sanagadaba ahanba match nungtilgi pung ahum taba matamda Anandamoy Club amadi Laisem B sanagani aduga ani suba match na Sinlon Club B amadi Ichel Club sanagani Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnanabagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 Khanganja ma Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course si tambiba hore Healthcare ki field da skill development oiriba
medical laboratory technician, operation theater technician, physiotherapist, radiology imaging technician, patient care management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP civil hospital silcharda practical tobagi khudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road silcharda lengsinbirabu natraga mobile number 939573245 da pau phaunabiu Aroibada maruoiba pau amukhanna sahabagi chang hengalakpana maram oiraga Barak Tampak school gi matamda hongdok hongjin tawkhre National Highway ani asida mayognariba awaba siko khanbinaba amsu gi mihut kangbuna Manipur gi CM da taksinkhre Bay of Bengal samadrudagi ihawragliba akan manongloi nungsit remal gi sahum Barak Tampak ta su phanglaba yai Kabi Kazi Nazrul Islam gi chamga kunmanga suba mapok komon silchar da pangthokre amasung Jiribam da chathariba futsal tournament ta ngasi Anandamoi club ka Laisem biga aduga Sinlon club biga Ichel club ka sanagani Lakhipuronline YouTube channel gi pau sandok chaba ngasi gi oinadi matang asidaloi jare